खुरमजरी ISTV की पाव मियंग ताबिर सिंह तराम नौचरी अहनबद मरोब पाव लालौब सिंह लैनुंग लोलंब यामलब खुशुखुलाय सिंह इम्फाल ईस्ट कमांडो मदी कुनगनिपाल सुबा असम राइफल्स की अपुनब खुटपु मना फगत पंगमख्रे पाव संदोंग पिजरी लालौब सिंह लैनुंग लोलंब यामलब खुशुखुलाय सिंह इम्फाल ईस्ट कमांडो मदी कुनगनिपाल सुबा असम राइफल्स की अपुनब खुटपु मना फगत पंगमख्रे थौदोसी ngarang nungthil pung ahum taramdaida irilbung police station gi manung chanba uran chiru village dagi fagat pangam khibani pagalaba polam singa si Imphal East District Police ki additional SP M Rajen gi office ta paumi sing mamang da puthokre ngarang gi operation adu da yawba SI Sanju Su Khulai Singh puthokpa du da saruyaki Polythene yomduna phumlamba khushukulai sing adudi magazine ga loina ba China na saba karwai nani detonator ga loina ba China na saba hand grenade ani landmine bomb taru radio set mari 7.62 mm gi nongmai maru marifumanga AK rifle maru kunga mari 9 mm pistol maru mapan M16 rifles ki maru manga M16 rifle ki magazine ama electric detonator ama amadi China na saba detonator ani yauri Imphal East की additional SPM Rajena ngarang ayuk pung 13 minute ni fumangarom taba matamda mafam aduda tampakta base tawba underground khara chathok sasin tawre haiba pau fangbadagi apun ba khutpu asi changsinduna thiba humbagi thabak chathabada yamlabu khusukulai singa si phangbani haina phongdorki koigi pung 13 minute ni funga mung chepsede koina uran chiru village raisida अखोई तंपाकी होगेदेबा इजी खरा चथोक चसिन तोयबी पाव होगेदेबी अखोई इम्फाल ईस्ट कमांडो टीम अमने आदिगी 20 असम राइफल की मीटिंग खरा ने चलगा अखोना सर्च ऑपरेशन अमा तोबनी सदा मी फारपुति लेती अदुगा अखोई वेटिंग शेड अमगी मनाक लेबा मोसोम मदम लोतुना थनबा पॉलिथिन बैग अहुम हापगा थनबा खुजुपलाई खरा अखोना फागलक Bright Voice Association Mayang Imphal na sinduna ngasi Mayang Imphal Thana IB Road talaiba LP School da lem na mit laing bagi camp ama pangthokre camp adu da lamdam adugi mioi chakaya na lem na laing badana tana hidak lang thaksu yenthokyari khataba pauda lari geng bam lekai da laiba hockey union ke office ta nomagi oiba dental amadi hepatitis B amadi C ke detection camp ama pangthokre Shion Life Science Private Limited atei company amadi Caesar Hospital ga khusham na duna pangthokpa camp aduda मियोय चन्नी रोमदा कानबा पीखे सीजा हॉस्पिटल मदे रिसर्च इंस्टीट्यूट के डॉक्टर अमा अमदे नर्स तरुक ना कैंप अदुदा अनाब सिंह लायंखी हॉकी यूनियन की सेक्रेटरी CH अजित ना कैंप असि पांगथोकपगी मरम अमदे मखा ताना पांगथोकदबा कयागी मतंगदा वाफम कया फोंदोरखी ये समय तौबदा कोई खुदोंग चादबा बेसन थाक की ngak sunatna कोई चाथोक चासिन की ट्रांसपोर्टेशन दा करीदा खुदोंग चाबा बयाम मा लैबनिना मसिदुबा मखादा वे गेम कोई अब शिन सु कोई दा अहलमन चिंया कन्न प्रेशर पीबी हंदक दलोशिन किबा मणिपुर संगाई फेस्टिवल दा एग्रीकल्चर मिनिस्टर MD नसीर न चथखिबा थवंग अदुबो तोंगान तोंगान व संस्थान कयाना यानिंगदबा फोंदोरकली सोशियो इकोनॉमिक डेवलपमेंट ऑर्गेनाइजेशन क्वाक्टा न थादोरक पचेरोल अमदा थवंग अदुना मैदै पांगल सिंग इज्जत योनबिगनु हाइरे थौदो अदु मणिपुर मुस्लिम पुनबना निंदा तौफम थोई हाइरे अमरोमदा सोशल डेवलपमेंट यूनियन यारिपोक कायरंग खोंगनिंग थौनाइना थादोरकपा चेरोल अमदा मालेम की थाकता पांगथोकपा फेस्टिवल अदुदा मिनिस्टर अमना चथखिबा थवंग अदु यानिंगदे थौदोक अदुना पांगल सिंग की माइदा अमुबा काली तेशिले मरमसिना मिनिस्टर ना मागना चथखिबा थवंग अदुगिदमक मियामदा लाले हाइजगदबनी हाइरि ngarang Manipur Master Athletics President KH Arun amadi athlete kharana English ingani mapan amadi tarada pangthokiba National Master Athletics Championship ta financial assistant oina sports department ki lupa lakh ahum khai hen balauthokuna secretary amadi treasurer na kusira sida sizna thokre haibadu aranba yumpham yaudabani haina secretary amadi treasurer na phongdokre ngasi khurai lining tho hanbada pangthokpa ahal oiraba nupa nupi sanaroi singna punba mifam amada wafamasi makoina phongdokibani United Masters Athletic Association sinduna pangthokiba athletes singi oiba mifam aduda aranba prachar tawriba mioi sing masak khangdokpa mathau tai kanana thabak tawi kanana thabak tawdi haibasi chen beyaroi haina wangang kiba singna phongdoknaki sana ba haibasi hakjang phana leina ba amadi punsi sangna hinghan bada mateng pangi ahal oiraba athletes sing asina national amadi international ki thakta achauba thodang loduna Manipur masak takpada mateng pangli phongdoknaki
Manipur Master Athletics Association की Secretary R.K. Chorjitna Association की थबक थोरम खुदिंगमक President amadi Member खुदिंगमक की मिफम फमदुना अयाब लौरबा मतुंगदा थबक तौबनी December की तांग मापल द पांगथोकदौरिबा Association की election असिगिदमक्ता अरानबा प्रचार तौबसी यामना लाइबक थीबनी हाइके तुंगदा Treasurer N Subadaniना सेनफम लाना सिजनबा करिसु लेते मराल लेरबदी जेल द चंगबा करिसु कायदि हाइना सिंगदोकी यामना ngangingai ni leibak ki damakta thabak toroka sumba wahai je ai punchide yam ngai aduga tasena ma ki leadership ama lobiragadi leadership ama woibiragadi hujiki haiba wafam sijo haibiroi dabani adubu hayeng soi tawi taude lawi akoi incentive gano ne aga akoi gi financial assistance phangi lamna pirai member sing da akoi sukthongne haraga loini thokbang hatani haina mata na ba matam do ji matam da mayam ki khosa ka jang da ba yade masi haidokpadi yade adubu sangi ba khosa je akoi mayam bi lakko pasa dagi haidoga kayana yenana konani haraga yengi mang hatani akoi aran ba thabak tawide kari uma phajana thigalaga lalamaga su ai isana dandi phangba isana resign to piro haiba isana yajagani ai thadok jagani pham thadok jagani Minister Nasirfu Minister Famdagi Lauthoknaba veteran politician Ojoina Taliba Dabiadu Longdi Mailu Peace Symbol Assam Manipur Nagalena support tawi hari Jerolamada Minister asi yamna sauganba amadi ngang ngangloi khangdaba misak amani hainasu maral sirakli loinana lilongda leba Muslim amadi rongmai jati gi marakta su phajadaba wangang sangang ba misak amani makhata na Chief Minister R.K. Ranbir gi matamda mahiroi ama phurubagi damak matam madu ki Minister ama drop tawkhibagum Minister Nasir su drop tawkhatabani hari Thakai ama chupna chatharagliba nupi gi mayokta chatharagliba crime singi mayokta chatharagliba thorungi saruk ama oina Manipur State Commission for Women's na sinduna thasi gi amada More Trade Center Conference Hall da International Day for the Elimination of Violence Against Women haiba thoram ama pangthokrai thoram aduda National Commission for Women's ki member Wansuk Shyam Manipur State Commission for Women's ki chairperson Dr. L. Ibetombe member H. Piteshwari Majida Khan amadi member secretary S Megachandra Sharma yauna tongan ba official kayasu sarugyaki More da khundari ba tongan ba community singi mioi chaniromna sarugyaki ba thoram aduda wangang laduna National Commission for Women's ki member Wansukna nupi singi mayukta chathariba crime singa si state commission ga punna khusamna duna makoi gi maikei dagi su angamba mateng pangduna crime sing hanthana ba khonahangani phungdoki For all the problems ailing Manipur, including highway blockade, which have become frequent, women bear the brunt, being the mainstay of the family and community. They are still waging the battle for full-fledged equality. This is a confused and depressing scenario. Impal da Fongba Pause Amada More Police Commando Madi Mapal Suba Sam Rifles ki Kutpu Amana More da Laiba Hotel Lakshmi Manakta Thiba Humbaki Thabak Chathabada Phare Hairiba Irengbam Amu alias Amushana Chahi Kungani Thoi Apokpa Mitlu Arapati Mayai Lekai MD Amir alias Sunday Chahi Kungamanga Apokpa Abdul Jahan More Ward number 5 Labuk Lekai Amasung Sanjoy Bhagat Chahi Kungamari Apokpa Jafasta Bhagat More Ward number 6 Hairiba Mioi Humasi Pripak Amasung Masigilan Mishanglop Red Army ga Kariguma Hiram Amatada Mari Lena Dehaina Loop Asigi Publicity Officer Department of Publicity and Propaganda Sanju Oinamna Thadrokpa Cherol Amana Khanglagli